ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯨ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯛꯁꯥꯔꯣꯡ ꯌꯥꯀꯥꯔꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯍꯩꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯕꯁꯨ ꯃꯍꯥꯛꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯅ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯩꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯂꯣꯏꯅꯅꯤꯡꯕ ꯇꯤꯟꯅꯅꯤꯡꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥ ꯑꯃ ꯀꯔꯤ ꯑꯃ ꯈꯪꯂꯛꯇꯕ ꯈꯟꯊꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯦꯛꯇꯃꯛ ꯅꯦꯛꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯤꯄꯥ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯇꯥꯂꯣꯏ ꯑꯃ ꯊꯤꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯇꯥꯂꯣꯏ ꯑꯃ ꯊꯤꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯗ ꯃꯈꯣꯏꯗꯣ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯍꯩꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯥꯝꯂꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯨꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯨꯔꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯩꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯄꯥꯝꯖꯔꯨꯔꯦ꯫ ꯊꯃꯣꯏ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯑꯁꯨꯝ ꯆꯠꯊꯔꯛꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯤ꯫ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯡꯖꯔꯕꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯍꯩꯖꯔꯕꯁꯨ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯨꯅꯤꯡꯗꯕ ꯀꯇꯜ ꯆꯨꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯇꯧꯗꯨꯅ ꯀꯣꯏꯅꯣꯝ ꯅꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯊꯥꯛꯂꯤ꯫ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯅ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯔꯝꯗꯦ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯅꯣꯡ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯕꯧ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥ ꯅꯨꯄꯥ ꯑꯗꯨꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯅꯣꯡꯃ ꯂꯥꯛꯂꯦꯗꯣ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯏꯆꯥꯁꯦ ꯋꯥꯕꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯑꯣꯡ ꯏꯜꯍꯜꯂꯦꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯑꯣꯡ ꯏꯜꯍꯜꯂꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯦ ꯇꯥꯖꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯖꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯁꯨꯗꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯊꯕꯛ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯦꯝꯄꯣꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯒꯅꯦ ꯂꯧ ꯑꯃꯨꯛꯇ ꯈꯥꯎꯔꯨꯆꯣ꯫ ꯃꯇꯝ ꯑꯗꯨꯗ
ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯂꯩꯊꯣꯛꯄ ꯌꯥꯅꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯂꯧ ꯈꯥꯎꯕꯁꯨ ꯍꯩꯖꯗꯦ, ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯂꯧ ꯈꯥꯎꯖꯔꯛꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯊꯥꯡꯒꯣꯜ ꯑꯃ ꯄꯤꯔꯤ, ꯑꯗꯨꯒ ꯁꯦ ꯃꯁꯤꯒꯤ ꯊꯥꯡꯒꯣꯜꯁꯦ ꯌꯥꯝꯅ ꯊꯧꯈ꯭ꯔꯕꯖꯥꯠꯅꯤ, ꯃꯇꯣꯝꯇꯅꯅꯦ ꯂꯧ ꯈꯥꯎꯔꯤꯕꯅꯤ, ꯃꯁꯤ ꯄꯨꯔꯒꯅꯦ ꯅꯪ ꯆꯠꯂꯣ, ꯊꯦꯡꯕꯗ ꯑꯗꯨꯃꯛ ꯆꯠꯂꯒꯗꯕꯅꯤ, ꯃꯇꯣꯝꯇ ꯈꯥꯎꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯅꯦꯝꯄꯣꯛ, ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜ ꯄꯤꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦꯗꯣ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯅꯤꯄꯥ ꯑꯗꯨꯅ ꯏꯅꯦꯝꯄꯣꯛ ꯑꯩ ꯂꯧ ꯈꯥꯎꯕ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ, ꯊꯕꯛ ꯁꯨꯕ ꯅꯣꯝꯒꯅꯤ ꯍꯥꯏꯕ ꯈꯔ ꯈꯪꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯁꯤꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯗꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯄꯥ ꯑꯗꯣ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯛꯂꯦ, ꯑꯗꯨꯒ ꯌꯥꯝꯈ꯭ꯔꯕ ꯂꯧꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯑꯁꯤꯕꯨ ꯀꯅꯥꯅꯕꯨ ꯈꯥꯎꯔꯒ ꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩ ꯑꯃ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯄꯥꯏꯈꯤꯕ ꯌꯥꯝꯅ ꯊꯧꯋꯤ ꯃꯇꯣꯝꯇ ꯈꯥꯎꯖꯩ ꯍꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯂꯧꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏ ꯊꯥꯡꯒꯣꯜ, ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕꯗ ꯅꯪꯁꯤ ꯅꯇꯣꯝꯇ ꯂꯧ ꯈꯥꯎꯕ ꯍꯩ ꯍꯥꯏꯗꯨꯅ ꯇꯥꯏ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅꯅꯦ ꯌꯥꯝꯈ꯭ꯔꯕ ꯂꯧꯁꯤꯡꯁꯦ ꯅꯪꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯈꯥꯎꯗꯣꯛꯂꯨꯔꯣꯀꯣ, ꯑꯗꯨꯗꯨꯒꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯗꯣꯔꯛꯎ꯫ ꯑꯩ ꯅꯪꯅ ꯂꯧ ꯈꯥꯎꯕꯗꯣ ꯉꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯅꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯁꯤꯡꯕ ꯅꯨꯄꯥ ꯀꯇꯟꯂꯥꯏ ꯑꯗꯣ ꯃꯍꯥꯛꯇꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯌꯨꯝꯈꯠꯂꯛꯂꯤ꯫ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅꯗꯤ ꯊꯥꯡꯒꯣꯜ ꯑꯁꯤ ꯃꯇꯣꯝꯇ ꯂꯧ ꯈꯥꯎꯋꯦꯗꯨꯅ ꯍꯥꯏꯔꯤ, ꯑꯗꯨꯒꯗꯤ ꯂꯧꯗꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯩꯅ ꯌꯨꯡꯗꯨꯅ ꯊꯝꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯊꯥꯡꯒꯣꯜ ꯑꯁꯤꯗꯤ ꯌꯨꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦꯗꯅ, ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯔꯥ ꯀꯩꯗꯧꯋꯦꯒꯦꯗ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯣ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯍꯥꯏ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯝꯂꯕ꯭ꯔꯣ? ꯂꯧꯒ ꯑꯗꯨꯕꯨ ꯁꯦꯡꯅ ꯈꯥꯎꯔꯝꯂꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯅꯦꯝꯄꯣꯛ, ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯡꯒꯣꯜ ꯑꯁꯤꯅ ꯂꯧ ꯈꯥꯎꯕ ꯌꯥꯏ, ꯃꯇꯣꯝꯇ ꯈꯥꯎꯏ ꯀꯥꯏꯗꯅ ꯑꯩꯅ ꯅꯇꯣꯝꯇ ꯈꯥꯎꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯕꯗꯣ ꯃꯥꯗꯤ ꯈꯥꯎꯔꯝꯗꯦꯗ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯂꯣꯏꯔꯦꯗꯅ ꯃꯁꯤꯗꯤ, ꯅꯪꯅ ꯁꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯪꯂꯒ ꯁꯤꯡꯂꯤꯕꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯕꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯣꯝꯇ ꯈꯥꯎꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯅꯦ ꯊꯧꯃꯟꯕꯁꯤꯗ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯔꯦ ꯑꯩꯅ ꯋꯥ ꯁꯣꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯤꯅꯦ ꯊꯥꯡꯒꯣꯜ ꯑꯁꯤ ꯄꯥꯏꯔꯒꯅꯦ ꯐꯧꯁꯤꯡꯗꯣ ꯈꯥꯎꯔꯨꯒꯗꯕꯅꯤ, ꯍꯦꯛ ꯈꯥꯎꯗ꯭ꯔꯕ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯈꯥꯎꯖꯔꯒꯦ ꯏꯅꯦꯝꯄꯣꯛ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯆꯪꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯍꯌꯦꯡꯗꯤ ꯐꯧ ꯌꯥꯝꯅ ꯈꯥꯎꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯄꯤꯖꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯍꯀꯥꯝꯄꯒ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯁꯦ ꯉꯔꯥꯡꯒꯤ ꯊꯥꯡꯒꯣꯜꯗꯣ, ꯂꯧꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯥꯡꯒꯣꯜ ꯑꯁꯤꯅ ꯈꯥꯎꯒꯗꯕꯅꯤꯀꯣ, ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯍꯦꯛ ꯀꯥꯔꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯍꯣꯏ ꯏꯅꯦꯝꯄꯣꯛ, ꯉꯁꯤꯗꯤ ꯑꯩ ꯈꯪꯖꯔꯔꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ
labuk lomda kungkhri madam aduda manempok aduna ngarang aina wa soikhiba aduna mahangna ingonda khudong chaba laukhibani ngasidi karamna wa laithoki yengedana maste adumna hairakpada makubu oriba aduna hai ai yamna singba mini mara thokpa ma khumnuragani ko adumna hairakpada manempok oribi aduna yeng tare asumna hairaga mahak chakri makubu oriba aduna mahakna pukhridagi nga macha khara phai haiduna haujik nga do phajana thongli somdana kamdauri ningon mawa aduna labuk jorakli mahakna yamlaba lawsing ado karamna khawsigi haiduna manglaga asum phamduna leiri adumna asum phamlambadagi tumningduna tumduna leithokli mahakna mikap tholakpadadi numit chap jungduna leirambadagi chakcha matam jaure aduna ai chak chaba oina karageda asumna hairaga mahak yum lomda oina karakli matam maduda manimpok oriba aduna ningon mawa aduda ibungo nangti kamdaure kaya yamna khawramle haiduna hangi matam aduda ningon mawa aduna kadaidagi warado inempok yam khraba lawsing adubu amagi mathakta ama nansinaraga yes phajana lonsinaraga hawhawi aisu karamna khawgodabano haibudo khangdadana adumak gyan ngauduna karakle ningon mawagi wado tabada makubu oriba aduna aina haibudo sumidana asumna khawdemlaga sa ado makhata na chari masidagi manempok aduna phare adudi ibungo haiduna mahak nangi chak thibirage haiduna safudagi mai hongnu sariba chak ado goro thidurakli somda ningon mawa adudi chak lamana loirabani masidagi manempok aduna nga singdo amamamtang oina amagi mathakta ama nangsinaduna haple aduduga pirakli se ningon mawa saro se aina nga se nongoda piriba ase nga si pulok da lokthaba yaroi amamamtang na lokthagabani adumna hairaga pirakpadu ningon mawa do yamna harawna nga ka thongamini haiduna saraba sak aduda insang ado haijillaga chakhomdo chorop tawna pairaga tholawna maya da hukchaluri sak adudi thidurokta ngariba sabu oibanina maya do puraduna ha kaduna mathakta yengkhalai matamaduda manempok aduna laknarage matagum ningon mawa kaidaroge nangunaya dobu ha karaga leiribaduba adumna hairakpada ningon mawa aduna ikaiduna inempo kaisunateda inempo hoigi yumgi yanglenda phairiba chawraba wa asi yengjarambani onthoknabu phajakre kadaidagi lorokpanone asibo adumna hairakpa aduta manem oibi aduna ibungo wa asiputi chakcharong yakarongdagini haiduna ikaiba piri matamata ningon mawa adusu khangle mana chak sabadagi maya kathoktuna leiriba do praman piduna hairibane haibase khangle tawbugi budi manempok adusu mamit nakan nama tanglibani madugi sumatakta marusu khoi matamata ningon mawa aduna amuk khumlei hoine inempok aina khaline wase wamitang waru khoi ngakta oina tawedana adumna hairakpada manempok ado khara sawningli isu ikairi tawnariba irang aduda somdadi ningon mawa adugi makubok amadi mahaki nupi ado machin khumduna nokribani masigi matung manem oibi aduna haikhiba aduga chap marana nga singto amamamtang oina mathak thangba singado loktaduna chak aduk jam kharbado loina chathokli matamaduda chakcha hek tokpaga ningon mawa aduda manem oibi aduna ibungo nahak aina nga pijakhibudugi niyom khanglabra haiduna hanglakpada khangjirani inempo mathak thangba singdo asum chaba asibudi yamna laida adumna hairakpada manempo oibi aduna adumnane ibungo nangna lo phawdo khawba matamda mathak thangba adum khalaga khawgodabani ko chalo ngasigidi nang potha jaruro haiduna potha hankhri mathangi numitni ningon mawa ado phawdo khawrage haiduna amukasu lakle mahana phawdo khawrage haiduna lakko matamda phawdo hanagumna nasinaraga leirami ngarang manempokna takhibado tawrage khaladuna mathak thangba khalaga sum khawrokli adubu khwang sunare wabno su loiri mamana pokpadagi thabak su suraktaba oibanina mahak jama chokthari tanmana masa do ngauri
ꯃꯁꯤꯗꯒꯤꯗꯤ ꯈꯔ ꯑꯃꯨꯛ ꯈꯥꯎ ꯄꯣꯊꯥ ꯈꯔ ꯑꯃꯨꯛ ꯈꯥꯎ ꯄꯣꯊꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯧꯌꯥꯝ ꯑꯗꯣ ꯃꯥꯅ ꯈꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯈꯟꯕꯃꯛꯇꯗ ꯊꯕꯛ ꯁꯨꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤ ꯅꯨꯡꯁꯥꯅꯒ ꯁꯥꯖꯤꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯕꯅꯗꯤ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗ ꯀꯌꯥ ꯌꯥꯝꯅ ꯈꯥꯎꯔꯝꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯏꯃꯥ ꯐꯅ ꯌꯥꯝꯅ ꯈꯥꯎꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯐꯔꯦꯗ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯒ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯔꯛꯂꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯨꯝꯂꯛꯄꯗꯗꯤ ꯈꯥꯎꯔꯤꯕ ꯂꯧ ꯑꯗꯨꯗꯤ ꯈꯖꯤꯛꯇꯃꯛ ꯈꯥꯎꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯀꯨꯕꯣꯛ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯂꯥꯛꯂꯕꯅꯤꯅ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯈꯥꯎꯔꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯁꯣꯝꯗꯗꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯈꯨꯗꯥꯞ ꯑꯃꯅꯤ ꯈꯥꯎꯕꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯡ ꯇꯔꯦꯠ ꯐꯝꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯗꯅ ꯈꯨꯗꯥꯞ ꯑꯃꯅꯤ ꯍꯦꯛꯇꯃꯛ ꯈꯥꯎꯕ ꯑꯗꯨꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯝꯕ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯇ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯃꯨꯠ ꯇꯥꯛ ꯇꯥꯔꯦ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯇ ꯁꯨꯕ ꯍꯩꯇꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯜꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯀꯥꯏꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯝꯅ ꯄꯪꯕ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯆꯥꯖꯅꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯅ ꯌꯥꯝꯅꯗꯤ ꯆꯥꯖꯅꯤꯡꯕ ꯑꯗꯨꯒ ꯄꯪꯗꯤ ꯄꯪꯖꯕ ꯑꯗꯨꯒ ꯆꯥꯅꯤꯡꯗꯕꯁꯨ ꯁꯥꯕ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯑꯄꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯑꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯃꯥꯏꯕ ꯁꯥꯗꯨꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯑꯃꯥꯏꯕ ꯁꯥꯗꯨꯅ ꯃꯤ ꯈꯨꯗꯤꯡ ꯂꯥꯌꯦꯡꯕ ꯈꯔ ꯍꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯄꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯅꯨꯃꯤꯠꯇꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯊꯕꯛ ꯌꯥꯝꯅ ꯁꯨꯕꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯕꯁꯦ ꯊꯕꯛ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕꯗꯨ ꯊꯣꯡꯁꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯐꯖꯅ ꯏꯔꯣꯜꯂꯒ ꯕꯣꯔꯥ ꯑꯃꯅ ꯐꯖꯅ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯕꯣꯔꯥ ꯍꯧꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯔꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯑꯉꯥꯡ ꯅꯪꯕꯨ ꯕꯣꯔꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯕꯣꯔꯥ ꯍꯥꯞꯄꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯄꯣ ꯕꯣꯔꯥꯕꯨ ꯆꯥꯕ ꯌꯥꯕꯗꯧꯅ ꯆꯥꯖꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯆꯥꯅꯤꯡꯗꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯍꯥꯞꯄꯤꯗ꯭ꯔꯦꯗꯣ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯕꯣꯔꯥ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯩꯅꯣ ꯅꯍꯥꯛꯅ ꯆꯥꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯁꯤꯅꯦ ꯕꯣꯔꯥ ꯍꯥꯏꯔꯤꯕꯗꯨ ꯅꯪꯕꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯔꯨꯕꯗ ꯑꯄꯪꯕꯗꯨꯅ ꯑꯃꯨꯛꯁꯨ ꯆꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯆꯥꯅꯤꯡꯗꯦꯗ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯁꯨ ꯇꯨꯝꯕ ꯆꯪꯂꯒꯦ ꯈꯜꯂꯗꯨꯅ ꯕꯣꯔꯥ ꯑꯔꯦꯝꯕ ꯑꯗꯣ ꯐꯖꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯝ ꯈꯨꯝꯗꯨꯅ ꯊꯅꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯂꯛꯈ꯭ꯔꯕꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯕꯣꯔꯥ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯕꯖꯥꯠꯅꯣ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡꯉꯤꯗ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯒ ꯕꯣꯔꯥ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯗꯨꯒ ꯕꯣꯔꯥ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯠꯇꯣꯔꯛꯄꯗꯗꯤ ꯃꯅꯨꯡꯗ ꯕꯣꯔꯥ ꯄꯥꯏꯁꯤꯜꯂꯒ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯆꯐꯨ ꯑꯗꯨꯗ ꯁꯠꯇꯣꯛꯄꯗꯣ ꯄꯜꯂꯦꯗꯣ ꯃꯁꯤꯗꯒꯤꯗꯤ ꯁꯠꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯏꯀꯥꯏ ꯈꯥꯡꯒꯤ ꯑꯩꯅ ꯕꯣꯔꯥꯁꯦ ꯆꯥꯒꯦ ꯇꯧꯕꯗ ꯈꯨꯠ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯈꯤꯕ ꯑꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯀꯧꯔꯨꯔꯁꯤ ꯃꯍꯥꯛ ꯃꯥꯏꯕ ꯁꯥꯔꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯧꯔꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯣ ꯂꯥꯛꯂꯤ ꯃꯍꯥꯛꯅꯗꯤ ꯈꯪꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯦꯡ ꯂꯩ ꯗꯈꯤꯅꯥ
ꯌꯥꯝꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯤ ꯂꯩꯅꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯁꯤꯟ ꯂꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯑꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ ꯁꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯥꯏꯔꯤꯕ ꯕꯣꯔꯥ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯧꯊꯣꯛꯀꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯕꯣꯔꯥ ꯑꯗꯣ ꯊꯥꯗꯣꯛꯂꯣ, ꯑꯗꯨꯒ ꯅꯈꯨꯠꯇꯣ ꯑꯁꯨꯝꯅ ꯆꯞ ꯇꯤꯡꯉꯨ꯫ ꯑꯗꯨꯅ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯂꯒ ꯆꯞ ꯇꯤꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯕꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯣꯔꯥ ꯑꯗꯣ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯣ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯇꯨꯅ ꯆꯞ ꯇꯤꯡꯊꯣꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯠꯇꯣꯛꯄ ꯌꯥꯔꯤ, ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨꯕꯨꯁꯨ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯩꯗꯣꯛꯇꯨꯅ ꯄꯤꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯤꯡꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗ ꯅꯪꯗꯤ ꯑꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯦꯡ ꯍꯋꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯈꯤꯅꯥꯁꯨ ꯐꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯡꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫